Myanmar sikhiba protestor chahum henkhre. Myanmar mamangi thada military na sakti paisin khibadagi khongjang sangchelakiba protestor sing sikhiba masing chahum henkhre haina mi sikhiba masung phakiba masing akupa marol sing verify tawba group amana irai numita lauthokre. Myanmar-gi Assistance Association for Political Prisoners na hai masina phangba sikhiba apun masing sahum kun asigi document OINA lairaba case sing khaktagini asem masing di yam helamba yai group asina hai sagol senumita miyoi 13 sikhi aduga mamangi numitana miyoi kulhumdoi sikhiba verify tawba su ngamki. Aung San Suu Kyi gi elected government lehenkhidaba February amagi ku adugi matungda satharkiba track down da sagol senumit phawbada miyoi 1980 phajinkre. Fazilaga thamliba singi manungda Susi amasung President Win Min yauri haina su group asina phongdoki. Sahi yangkhai henna military gi sasan leiruraba matungda Susi gi party na kumja 2013 tamasigi ahan batam gi office paiduna Southeast Asia gi lebak si democracy gi maikai romda sanchin ba horakiba du army na sakti paisin khiduna lebhankre. Sector kaya maromda pak sauna siar leiba military na mapu oiba company ani gi mathakta United States amasung Britain na kan ba sanction sing lauthokibadagi junta amasung masina sakti paisin khibagi mayokta sangsilakhiba khongjang sagol senumita achouba inot ama phangre. US Treasury Department hai masina Myanmar Economic Holdings Public Company Limited amasung Myanmar Economic Corporation Limited ki mathakta action lauriba si leibak sigi sel thumge ayam saruk army na control tawduna military junta gi maru oiba financial lifeline ama oiriba sida target tawbani. Company ani amasung makhoi gi holding singi mathakta sanction sing thamba sina United States ta makhoi na control tawba makhal khudimaki lanthum assess tawba thingle amasung US ki mioi natraga company amatana fund sing supply tawba natraga goods natraga services supply tawba yauna makhal amatagi karbar tawbada masak thokna athingba thamle. Military sasan gi mayokta Myanmar manungdagi horakliba civil disobedience movement asina junta na sasan tawbuda aruba oina bagidamak economy da target tawri. State enterprise worker singna thabak lepa bank thingba masung mapaleba ki company singna sel thada handaba haina iho asina sangsili. Mamang sahigi ani suba tangkhaida lebak sida sandorkiba COVID-19 laisat na Myanmar gi sel thumgi phibam hanadagi shokhanduna leiribani. Myanmar gi economy asi English ngani ga tara mapanda sada taruk dasmik nipan amasung English ngani ga kunda yamdana sada ama dasmik taret haigat luraba matungda English ngani ga kunma thoida sada tara gi changda haithakibani haina World Bank na irai numita thadokiba Asia wide review amada forecast story. Security force na akanba forcing si nagani haina threat tawrabasu Myanmar gi city sing amasung town sing da irai numita anti coup protest sing makasa thaki. Security force sing thogan khiba asiana amasung asopan singi social media da pirakhiba report sing khudaki oina confirm tawba ngamkhide. Irai numit ki ayuk pung mari rom tabada sakhangdaba mioi singna Yangon da leiba Suchi gi National League for Democracy Party gi headquarters da fire bomb sing langsinki adubu mai aduna chauna amata thokandringe da anakpada leiba miyam na mai adu muthat pangam hoki. Nongpok thangba Myanmar da leiba Shan state ki Taongi da sagol senumita sathi bamong gi muknaba ama thoktuna junta na asengba nongoi maru sinaki. Residential area gi combat zone ama semnaba honaki maduda misam mari nongmaina kapki amasung siki asibhaksang ama singlaga puki misam kharana shoki haina Assistance Association for Political Prisoners na phongdoki masida sunatana junta gi forcing na yum kaya red tauki naha sing amasung misam sing tamthiba mong da phajinki madugi matungda motorcycle sing car sing amasung barricade sing thugaiduna manghan takhanki makoina kai huruba tawdana lambi singda thomjinki. Nataicha da wahai watasi na duna lauki amasung lanthum yekhai thingaiba tauki. Atopa pau mana Kha Egypt da train ani thengjinabada mioi 32 sire. Kha Egypt ki Sohak province da ngasi train ani thomjinabada mioi 32 sikre amasung humpu taruk na sokre haina Egyptian authority singdagi phangba pau na hairi. Egypt ki health ministry na thadokiba warol amagi matungina accident thokiba mafam adudagi soklaba mioi kaya ambulance ta haplaga puraki makoi yamdrabada yankhai di manak nakpada leiba hospital da pukhatki hairi. Mediterranean city Alexandria tamna senkhiba passenger train da kanagumba amana emergency brake activate tawrubadagi train adu lamkhang da lepki amasung maning da selakpa topa train amana thomki. Accident aduda ahan ba train adugi ka ani kai ki hairi. Leibak sigi president Abdel Fattah na thawdo sida awaba phongdoladuna senaba mi sing maral pigani haina phongdoki. Atopa pau mana Mumbai Mall Hospital da mai chakpada COVID-19 gi patient tara sire kaya amana shokle. COVID-19 gi patient layeng duna leriba Mumbai Mall Hospital da mai chakpagi thawdo amada coronavirus ki patient tara sire haina police official amana ngasi phongdokre. Mai chakpa duda leikhidraba makhoi tarama coronavirus patient ngaktani haina DCP Prasan Kadamna paugi agency mata phongdoki.
अहानबदा मखोय अनि सीबा होरकपदा हॉस्पिटल दा चेरोल अमा थोक्तुना हाना लाइना असिना मरम ओइरगा सीरबा कोरोना वायरस पेशेंट अनि अदु मई चाकपदा यावखिबनी मखा ताबा मी निपान अदुगी मतंगददी हौजिकसु वाफम अमता फोंदोरकपा लैत्रि सिविक एंड हॉस्पिटल ऑफिशियल सिंगदगी मई चाकफम अदुदगी मी क्या कनखरबगे अमदी मतम चाना पुथोरखिबगे अमदी कोरोना वायरस की पेशेंट क्या लैबगे हाइबगे मतंगदा सब चाबा वाफम अमता फोंदोकपा लैत्रि चौराकना अहिंग नोमयागी मतमदा बंधुप एरिया दा लैबा ड्रीम स्मॉल बिल्डिंग दा हांगबा सनराइज हॉस्पिटल दा मई चाकपा होरखि हाइना ऑफिशियल अदुना हाइकी हॉस्पिटल अदु मथोल मरी गी मॉल बिल्डिंग अदुगी टॉप फ्लोर दा लैबनी महाराष्ट्र की चीफ मिनिस्टर उद्धव ठाकरे ना नुमिजुंग मतुंगदा मफम अदुदा चत्तुना फिबम येंसिनखी अमदी मई चाकपा अदुदा चेनबसिंगी मथक्ता चप चाबा एक्शन लौखथिनी हाइकी ठाकरे ना विक्टिम अदुगी इमुंग मनुंगदा लानख्रे हाइना हाइजेकी अमदी लेखिद्रबसिंगी इमुंगदा लुपा लाख मंगा गी सेनफम पिरगनी हाइना लाउथोखरे मुंबई दा हौजी कोरोना वायरस की केस याम लाखपा मतम असिदा मई चाकपगी थौदो अदु थोरकपनी ngarang city asida anouba infection lising manga ga chamnga sungna mari laki masi laisat asi haurakpa matamdagi nongmada khwaitigi yamna lakpa oiri matau karam na mai adu haurakibano haibadu khangba ngamdri haina BMC control room gi sourcing na haiki fire engine kuncha water tanker amasung ambulance kun mai hopam da sangsinki hojikchu fire fighting operation chathari haina official aduna haiki mafam aduda layeng duna leiba anabasing atopa hospital da hongdokre haina official aduna haiki thodok thokpam da chattuni yengluba Mumbai mayor Kishwari Perneker na mall manungda hospital ama chalairamba mong aduda angakpa poi haiki mall manung da hospital ama uba phangbasi handaki asina hanbani haina phongdol aduna mayor na hai mafam asida hospital chalaibagi khudong chaba pirambagi matangda aranba yauramba thengnarabadi mari leinaba singi mathakta action logani hospital da thokpa cherol amada dream small bandhup ki ahan ba floor da mai adu horuki amasung top floor da leiba sunrise hospital yona mai khu karaki mai adu mathang mathang sandorpatagi patient punamak soingam loidaba mawong da mafam hongdok hongjin tauki civic official amana hai CMC na mamang sehida mall asida notice ama thoktuna makhoina fire safety norm sing thugaire haiki hanagi NCP gi MP Sanjay Patil na hai mahakna mamang sehida BMC gi commissioner da fire safety gi norm sing thugai ba du gi matang da civic body gi miyeng sing sin na bataksin ki Mumbai da leiba hospital da mai chakpagi thodokta mi kaya sikhibagi matangda nungaitaba poi soklaba sing athu matamda phagatna bai sor da khuramjari haina Prime Minister Narendra Modi na Twitter da thadrokpa warol amada haiki Vice President Ben Kaya Naidu na su Twitter da thadrokpa warol amada mai chakpagi thodokta leikhidraba sing adugi mafamda nungaitaba poi amadi soklaba sing athu matamda phagatpa oirasanu haiki